Ching tam gyoba akhoi singba apunba guest house ama maroina chingmi singi ama lerga chingmi singsina akhoi imphal da lakchaba natraga kaigumba magi thabak porsu natraga kaigum langma tamda nuaina masida hotel da kari da leita bidas da leina banda du wakal londu da masi tawgibani matam khaya gi mama da lamda masi sing ning thau sin imphal lakpa imphal da guest house ama thambina ba mangzaki ba manglan mang phau na ga tori ari guest house adumak Sadamar Pudrama hen Sabalo Shirkana to the Cositana Sam Sabaloikre. Impulse Palace compound single guest house as a Haring Minister and Biren Amazon Lok Savaki MP Odiba Manipuri Rai Savaki MP Suriba Manipuri titular King Lashema Sana Zaupan Maru with Halang Lodna, Sangat Pahor Kibani, known a guest house as a Ministry of Donor Gimakada, Ladipa, Northern Council, the Santa Makada Lupak Road, Tariet Point. Tarani Toy Sangna, State Tourism Department Implementing Agency within a Manipur Police Housing na Work Agency within Singalakibani, Haribi Guest House Sisangan Nabagi, Tabak MP Lesem Sana Zauba, Tankul Naga, Unalong, Gi President, Tanisha Nabadi, Tankul Gi Kulkaya, Kulak Posing, Lakton Yangsin Key, in Fala singing to singing guest house on Sam Southern Tambi with Apin Mapungo Key. Sing the manigi Marise, Naksana. Sumna kaki koi mera husung bada natraga kayumba thawamam de koi hak no ma pulugang hak sa am samin nabu diya ta koi am toina unaba samin naba thamin naba adi wari watai saba leimin naba sang an madugi wakhalon du da masigi pose koi thamgi bani 2016 dagi masigi mangse mangpan aduna singtam gi ba koi gi singba apunba koi guest house sama maroina singmi singi ama lerga singmi singsina koi gi imphal da lakchaba natraga kaigumba magi thabak porsu natraga kaigum langma tamda nuaina masida hotel da kari da leita bidas da leina banda du wakal londu da masi tawgibani former CM magi chokba manglan ni masi koi yari bo makai athuwa matang gi manung da sinana bo hona gani